hojik ekoina mayoknariba thengnariba COVID-19 laichet asi thengnabada ekoi khudingna packet kadaba ithogdang singgi matangdani hiramasi matangda studio da lengsin biriba ngasigi expert na Department of Community Medicine Jenims da professor amadi head oina lebiriba Dr. Longjam Usharani Devi ni Dr. na lengbirak pagidamak chillaba matam kaithok piduna studios da lengbirak pagidamak koina thagatba phongdok chari taram nok chari koigi ngasigi thoromasi da saruk yabina bagidamak ta studio gi telephone 24500998 hangdoktana thamjare lengsin biriba doctor dagi COVID laichet asi thengnabada ekoi kudingna logadaba thogdang aduga karigidamakta koina hojik laksinbada kitang wabagi pibam mamayoknaribano haibana chingbagi matangda khangbiba yagani telephone number amtanga 24500998 ahanba wahang yorokchungai ta chorakpa picture matang ai thamjaram ge hojik phawbada malemgi oina miyoi crore manga henba si positive oibagi record leire aduga hairiba si hojik oidana sum leibana te recovered si 3 crore plus crore ohum henba recover tawkre leikidaba laktarani thoi plus khara leikre aduga hojik manipur da muk lakcharagana manipur da confirm cases koina hojik phawbada thengna khibasi lising kunma thoiga chani tarama thoisi thengna khre aduga masigi manung da recovered haibadi phadana yum da hanna khiba phagala khiba masing yam yami lising tarani pan muk recover tawre aduna Manipur gi recovery rate se miyoi chamada miyoi marfuga mangamuk 84.33 se recovery rate sumaina lei aduga hojik active cases treatment tawdana koigi recovery ngai ribasi lising ohumga khare hena lei aduga laibak thiba haigadra punchi lomkiba miyoi chani ga taret masi north east ki oina yengbada assam ga tripura gi mathangda manipur na ohum suba position koigi punchi lomki basi masi madi kitang nungaite masi hantanabagi horen doctor na su takpirakani hogdok cha boina hoji ekoina thengnari ba COVID-19 laichet sigi present scenario kitang doctor na takpigani COVID-19 gi laichet asi koina mamangi sahi 2019 gi December loirakpagi daidagi na China dagi matang koi loin khangnare sandoraktana prithvi gi mapam ayambada loinamak hojik yoksallabane ayamba prithvi mapam ayamba soktaba leiraktre ado khoisu India su tamna ahambada yauramdraga su matungda yaure Manipur da su yaure North East state singsi da yaure ado hojik adum hengalakpagi changdam oiri ayamba leibak singda duga handarure na khallaba leibak singda su anoba wave lakpagi haibadi graph oina yengba kandadi case ki masing duna wangkhalagadi graph tadi wave oina udoinina wave natraga spike lakpagi ada hojik amuk kaino oirisi mayam akhangai singna yamna thawaida wariba nungnangi basi ningtham thagi matam yoksallakpase ningtham thai matam yoksal ainga sa onarakpa matam sidaida hanadagi hauna lok lai hogi karigi potchi adum wangkhatpa hena thokpa matam oibanina hojiki COVID-19 gi virus isu si matam sida amuka hena sandopagi sang helakani hena narakani haibagi kaino simsu thajanaba masulai banate aduna hojik pandemic si koi mafam khudimmakta thengnari prithvi gi mafam khudimmakta Manipur da su India da su loinamakta thengnari aduna koi thengnagi batari matam kharadi adum laigini si hana dei hauna expert singna su dum haibigrabani matam kharadi akoi covid ka leiminagini hoi koigi new normal haina su haire film sida koina kamaina adjust toraga sabu ngak thok charaga masiga loinana masu leisanu ekoi su hingdaba yade haibagi kenoma ada hujiki si ekoigi India gi oina yengoraga di recovery rate se yamna healthy oiba yamna afabar recovery rate miyoi chama positive oirubadagi amuk madu phagalaktana yum da hanadana normal life da lerakpasi 92.89 haibadi miyoi chama gi manungda miyoi mawdra humdoi gumbasi recovered tawrukpagi cases leirakanda Manipur su swaisi yohonningaga Manipur dana ekoigi recovery rate se kitang name dana 84 gi swaisi daista leibase doctor masigi matang de koina transmission si sandokpa leptri basigi maram Manipur da sando isigi mong si kamaina ubi masi matang da aina yengjabada India gi oina tawriba test masing duka test masing ju heli aduga
masana tabani Manipur ki test masing adagi positive oye na test tawraiba mi masing ka India ka di masana India na helis madi rai lai na khange dana India na chobu country mane khoina adi manung da labor state masaman aduna nariba mi masing chingji manung da akhoina khangada badi COVID-19 dagi nare haidana test da result positive result pirakpa matamda mi chama test positive oiba matamda mi marphudi mile oiba haidi yamna kanna nasandaba nabagi keno bhawba khoigi laitaba asymptomatic oiba na koi layong bhawba uttaba anaba su yauriba aduna test tu pot tawraga positive ti oire sigumba phagalakhiba mi gi masingsina samai manungda marphu gumba oiba taraga di test masing yaming gai sumai tawduna recovery rate si yam khalakane khalle the lemhori ba mi tranga samai manungda mi kun gumba du tranga gumbam na mu severe oina naba dai manga gumbam na mu critical condition da naba moi du manungda moi huji haiba tranga nga manga nga kunji ju loina ma heta moi mapunji ji lo mani haiba na te mi khara si khara ga ju khadilem hotoin aduna matam jina sum jangjan bagal loina na test away masing yang khalakpa positive oiba mi gi masing hena puthorpa di matungina recovery rate sidi adum yang khalakane khalli aduna Manipur gi so khoi hana dagi recovery rate 60 70 adumai le rambadagi haigal ibani aka akum kitang di nai aka akum nai adu aina khanbada masi test awagi chang ji kitang chon banarai na khale hauji yam kana su honari government na su adu health department na su kana dum honari test ki keno ji hangat na ba even private hospitals pawda adum test away facility hangal la ibasini adu masi recovery rate chi khoigi keno si hoi amarom da hairagana anaba mi khoigi severe oina naba critical oina naba mi masing singji hena kanbanga mingkhai ju recovery rate hangal ka doi adugi pochum ju lai adu su yam important oiba pot ni adu akhoigi kaino ta ahambada di mortality sibei sangsi yaw ram da bani adu bu hojikti yaukhalakna chani gi Right, sure. Adu masiju akwai yengchanba sangba mafam amane na lawe yengchanba akwai government ki side gi su akwai isa na su yengchanba habiti nadana ba section bagaloina nadi matang da su ai ko na akwai dum hoi takpiu hello Manipur ni hello good morning ai asanu yedi maksata ma ilaw muna ba inaw ba takpiu aina khajani na madam dagi अखोगी नोमदा खोना तवगद बसा बथपने जे आइगी वो मेगी का दुक दि खंजरे को अखोने से छिंजगद बा बाइ की मरु न बा दनि जे सा करी सा फई करी का थके फई नोमदे छिंग साबा मरि थौ सुना ना का जे हाइ यावरी छिंग जाव ना रो का हाइ यावरी करम न करी न दु मन न खत कुम द तापेर मु फनी डॉक्टर डिताबिसी चिंजाक की मतंग सिदी अखोई हक्चांग फननबा हांगई अदुम चारिबा हाइबदी बैलेंस डाइट हाइबदी मागी अखोई एनर्जी पुथोकपा ngamnanaba कैलोरी हाइनरिबा कोइना चाक कुंबा अदगी थाव गुंबा मरोइना स्टार्च नत्रगा थाव सिदगी फंगबा पोट चिंजे कोइ कैलोरी रिच ओइबा को कैलोरी चाबा दरकार लै प्रोटीन यावबा दरकार लै मसी हारि पुमना मक्सी लोइना मकोइ नुति चारिबा सिंजाक सिंदा फंगबा ngakतनी अदुबु इम्यूनिटी सि हेंगतहनगे हाइबा तारबदि अखोइना सुमना अखोइगी एनर्जी रिक्वायरमेंट अदै प्रोटीन रिक्वायरमेंट तु खक्तंग नतना vitamins minerals yawa pot chaba darkar lai sigi matangda akhoi vitamin minerals chi akoina yamna akhoi atangba meat yawa dagi nga adagi ate ekna kumba sumnagi akhoi asamba imung amada yam tuina chaba ngamdaba pot oraga su akhoi mana masing asangba mana masing yam phajana chaba adagi akoina chariba pot chida akoi sak chabane koi de yamana sak ka hawai ka combination ji hawai ji pamnaba mi siawi pamdab siawi ador ka su sak ka hawai ka combination ji am aphaba pot amani haidi protein do ngasai gi somda wat pa do somde me khat pai bana singbal lai aduga mana masing asanga manche koi gi atek poina saba si so koi mai te gi di yam thidong na hainer ngai bu lai ti maram di koi ji kot laga saba haina ba kangbu su oi hojik ti hawai maton ga su phajan thola ni dam da jang ko mana masing ji am marang kai
aduni ade akhoi hangam phajana chai mana masing green leafy vegetables adagi adum chengkruk mana gum basi ju yam kana ba poni iron yauri ba kholi ba vitamins and minerals ya mana green leafy vegetables sing chi de yawe sigi matakta akhoi na uhai wahi chaba uhai wahi se akhoi chagan de aina khan ma da sum lapoi orasu natraga atang haikru do orasu atang ba kaino lairu draga su khoi gi pangi sem natraga te atang ba varieties lairu draga su aphang ba akhoi ne effort to bangam ba akhoi leiba ngam ba no ba saba yai adu ai haira si no magi choidana khadati saba phai aduga loina na mahi marang kaina thakpa ising adanga sai caller na haibi gi bada akhoi gi ising asaba thakpa haidudi madudi akhoi chumna lok thungbuta su ising ji khanau ising asaban teng tho phaidana aduna ta covid tai ngak tho ni natra covid na bade aduna farane haibidi nati adubu covid pu oiro natra tai lok pu oiro maduna khanau gi nungai taba simtang khara di soim phani thakpa su ising asaba ji akhoi lok thunga di ising asaba thakpa na khanau du nungai be heli dana haibidi khanau da kaino tawba akhoi gi mareng chatpa kai dawwa dagi phun ba khot pa do ising asaba thadi phaba hendoineba adagi hakchang je phana thamge hai taragadi phammaga leiba dagi sedentary oiba haibado khoigi hakchang je lengwotana leiragadi hakchang gi mapangan jo handara eba aduna akhoina imungi thaba ingang tausan mani khangde lengwot pani khangde natragana sana kaino walking chapani khangde adagi exercise khara tawba darkar lai aduna jinjak machan chuna phajana chaba mana masing marang kain chaba adai wai chaba ising amadi mahi manai phajana thakpa aduga exercise tawba sipumna maksi tawragadi immune je soidana kankatkani hoi hello tazare mingli from habiu Dr. Wang hai pum makha de norim la joni sa hoi takpiu rajo ai sa hoi ai tazare ado wang Dr. de hangjini go se koina hoji si lairiba phibam sida koi khungangi lamda leijabani na amaga lawsing lokpa adegi thabai ngang tawbaje sarkan haiba social defense nga kuchi yawi nga tabaje yawi atena isa na karamaina section laga laina asdegi nga thok sen thok ngam gada ge duga ka chaba thakpadana kari section gada ge siman da sidam kapi na mona sidam khangin ba hoi isa na section gada bado mani mi amamam sinai khoi amamam na section jara aga di laina se su matom da dum mangki gada uzani takpiu doctor pani hujiki lawsing uba hujikti phau yainaba matamju oirek si matamse da khoigi social distancing jo hai adubu yam sengna hairagadi physical distancing hai tare mi amaga i marakta lapnaba gi changji yamdrabada foot taruk thammo haibse masi akhoina yari bangai ngakpana khwaidagi kaino oini mayamna su hanjan adum tabi dana adum leire akhangai khudimangna hairiba pot ahum haibadi foot taruki distance thamba physical distance thamba mask uppa amadi khut cha toina sapon natragi singna hamba natraga hand sanitizer sinara khut hamba haiba pot ahum jidi masidi adum lengdana adum lerani amana harasu masi pot ahum jidi dum chum laini vaccine hek puthok triba bhawa tika thaba yaba kaino ma puthok triba bawdi akhoi hujiki haiba pot ahum jina yo chabi makhong ahum du oiraga akhoi pu thangatuna sat tawribani akhoi ji ngak thok ka tawribani laina du dagi aduna aina haijaning badi law shuba matam dabu oirabasu natraga atai thabak ngang bazar da pot laibabu oirabasu put taruki distance thambasi yaribam gai thambiyo yungi mapandabu thoabadi yaringai thambiyo haibadi ai mi khudimak se hojikti ma su naramba yai ai su naramba yai ai na naraga mingonda sandokta naba mi na naraga na ingonda changdana ba si hojiki haiba upai ahum sina ngakthokpa ngamgadawrimne mask uppa khut hamba adagi phut taruki distance thamba hairiba pot singje ngasi tawraga tokadaba nataba natraga mastam upaga ani tu tawduna tokthokpa nataba ahum ji tuna ayamba matamda khudong thiba thokningai oi ai miga wari sadawri haragadi ai si miduga dagi lawrakpa yaba aina miduru sandokpa yaba pochima laidoini adu laibani na sigumba matam seida leptana matam sangna haibadi ai ngasi tawraga tokano ba satharaga layoba aduna haiba pot ahum jidi ko bo su ya yadra punna amasung
leptana chathaba darkar laigini vaccine puthoktriba baubudi vaccine puthorokpa matamdadi atopa picture amasu lakpa yai adubu Jackson Thorang di sidagi hena phaba ma laitre aduga hoi mane masi indragadi malem gi leba khara da amuk phagaluraga aidi magi kenosi loina mag handaruraga mu haigalakpaga yaurisi indabagi oigani doctor mane indaba handakta so adum America gi election tawa USA gi tawa matanda so adum koina ubada dum moi marakta su masuk tabasu yawi physical distancing thamdabasu yam yawi ase akoi miyoi bagi kaino haiba tare weakness haigadra akoi gi behavior da soiba madi adum lei adu masi akoi gi hairiba laina si thengnabadadi masi ga soibasi thamdabana khwaidagi phai maramdi masina kudong thiningai pamdaba punsi lomhanba phawbang ngami haibaduma isada always ningsangaga saigi mantra ohumsi ningsangbana khwaidagi phagani haina doctor na takpi basi hujikmaki oinadi masina tana to palambi leite mathangi phone call amta lokachage hello takpi hello manipur ni mingle from haibiraga wahang hangbiu hello I told her I say Bamola Gaitagi Somolata goes ever. Takpio Somolata. Koi Handaki COVID-19 Jina, Koi Rum the Diam Tina no I hand of a podi pond be redo Makata with a Kari Haina, Chicken Town, Local Kadage, Doi, Dr. Dagishum Kanjaning Magineva. 100 Chuba, the Koi Valley Kitre, Govina, and Dagi Tamaga Tama to Shuba, the Nakakamu later. Otherwise, like it up a ma'am, though, Yum that Makoyungi me 22 to home isolation, Tauhan give up. Doing possible of the other retest over you couldn't have the fungi driver. Ado Makatana, the whole family members, you would put the containment zone of talk by the Gimatam Lushan graduate, Makatana treatment like Hitra, Makatana Kaishan to do turn out the conjuring. Yamnuite Somolatagi, Mungungi, Wari Tazabada, Dubu, Hokibana, Hokragasu, Zik, Dr. Gimakiti Karikari, Sixil Torang Sing, Aduga, Manipur Su Handakasi, Dr. Kogi, election sing, Pangtok Nakiba, Degi, Ujiksi, Luhong Kehong Bagi, season Su Yoshilakpa. Mayam Punbagi aduna chances of transmission se amuk wang na lady brize kanjai festival season gasu oibanina aduna swai matang doctor na kitang habiu aichu nungaite somolata gi mu manung da lai ki da ba yawba masi boigi aina khanbada sahi yamaba baba amsung kaka haigi ba malik aduga masada hojik tawrisi ayamana masada Atopa anaba comorbidity hainabado atopa anaba laiba haibadi hypertension diabetes heart disease kidney disease sigumba kuina sangna naraga laiba misingdadi covid che COVID-19 na naba matamda moida hena sokchal hali aduga moi hojiki casualty thokpa haitare khudong thiba thokpa laitaba khotpa yawbasi moidana ayamba heli masi akhoi khakta kinate prithvi mphangkodimukta thoiba pon laina si hana Chumai Naraba missing Chitati Muiti Kanbase Wabagi, Kano, Henson, the Soction Bagi people, critical labor, Kano, dark condition the tabs in Wishums in hell. Adu Nungaite had the Nasung Asagi, like Chitski, Awaba Nuaita, sitting Navasi Yaure. Aduga containment zone Gasulau to me, Mamma positive or caught but away. Aujik Jacksongadaba Harisi. Hanagi the mina aina mamang the hijagiba sagi could tamba distance tamba mask upa ahumji yumdagi buto aga di mas upa ai haipetang okay no sandok jagi ahumji gi matang stay mas upa sina ai khoi the piriba kana base ahamba de mas upa se uptrasu yai upagi kana de khoi haibani singba dibet me amam lerami adurgosu mask upa taragadi haujikti Mi Kudimaxi, Aishu Narambayai, Atopasu Narambayai. Tawadabu symptom di utom the bayai, Adu Itaragadi. I won the Gishu, Mingon the Sando Kidanaba. Me Naramagasu, I won the Sang but a Kitang the Orabasu, 100% Natrabasu Karadi Mating Pangani, distance to Sutamaba. Adu Itaragadi, Nasagi. Torakado Risi Mahixina, Koi Haksang the Sangisi. Mioibagi, Unsa.
di oiraga yam paba haibadi mitta kuppiba kaino si kup yam paba unchagi layer amanin loba ya ba sel ama khaktangi layer gum na tun manung da lairi ba si su yam paba layer amane akhoi ki chin da lairi ba si su chin haibadi akhoi ki chimban manung changra lairi ba ho ba sarwa ko inchana batang na wangang da chin na rip si masi ju apaba layer na kuppane masi da ni virus singchina atopa anaba mi amadagi lokhu badagi droplet kai si changa akanda nuclei droplet nuclei habisi changa ga hojiki anaubo uncha singsidagi sigi through dagi ni changi do ma cell sing da nappaga aduna akoina mas upisi madunga thokna bane madu kharang goi ngak thokna bane duka distance to su lap thoga di adu su ngak thok pe sang du hen doine aduna changa da ba root chingji ngak thok pe wani atopa man khut ha mi sin na maram kari gino hai taraga di akoi ji anaba ai isa ji nare ai isa di khangba yai natra khangda ba ai positive oire khangba yai khangda ba yai natra symptom laite ba adur ka su ingon da mai si yaure ka di ai ngon da gi ai na lokhu ba da chin khum ba da season na ru ba ni khangde adagi nap sit lu ba ni khangde natra ina sum wangang ai khutchi dei da pa am ba pochi atopa ma phamam dai na table da natra ga akhui imung manungi binary ba thongi handle si da natra ga toilet ki handle oiro basin gi handle oiro masida pairu raga aina pa anaba ina pairu matungda nadaba mi na pairu ba matamda khuttu da atopa khuttu ra pagla aneba nadaba mi du khuttu da gi mai hakjang da ka mai changi doino si aina ngasai koi metche dum kain kan da paira ga dum noi be yawi ko na to nan thuk be yawi chin nan thuk be yawi adu nalu raga di changi doine ba matang khara di virus se pungo hum mari dum hinga ga lai doini na adu na ni khut ha mu hari se toina khut ha mu hai se aina soidana khangauda mafam da pairu raga su ada ai isa dagi virus se thopai anaba mi oiraga su aina hamdo ogadi kharadi atai da sandokpa gi su handaidana aduga nadriba mi na oiraga na khut ha maga na kana rising sai mitana ton da pairu bud aduna khut ha mu hai baga loina na mit na ton chin si ju yam toina pai ganu hai basima su haijaning pai ba taraga su khoi khut cha hamdo ba matung da pai ba adugo ai di even pairu radi minna ton akong pairu radi aina narambo iragadi ai khuchi jom ka hamdu ni hoi natra aduga aikoina hujik thaba inkhang ji chataba yadaba se bank ta chalu rasu atm do paisa lok thokpa gi chalu rasu natraga aina auto rickshaw mabu tong rasu bus ta bu chalu rasu halakpaga anything adugi surface sing do ta kana gumba anaba ma dei virus yarom ba ya bai chance adum laira bane ba hujikti hoji haina riba koi community transmission laira bani na haibado community transmission na chi mayam na budi yamna common oina haina re adu oi taragasu aina aigi side tagi ongtanga haijening bading sai community transmission haibse koi hana di khangam me ba anaba mi si kai de lak pano si koi hanan ben pimsa ma koi manipur du positive oi su ma kai dagi lak pano haibse england dagi laga mathang tor adugi link to phagat pangamak ta ba matang ne ba community transmission haibse haidi aiji bazar chalu bade auto rickshaw dei paglaga na ton da tawruri ra na tai na office chalu bade office ki aigi staff ma dei laura ira natraga ai table am da thengu bade laura ira natraga sorok dai na pot lai bada bazar dei pot lai bada pot yoli ba mi du dei laura ira haibe link che khangak ta ba matam du ne anybody can be a positive person ami khuding mak i amma natraga ama ai isa yauna adugi phibam du da la abani na koina section base hen na hujiki hariba pot hom ji fajan section ba ma darkar lai aduga yari bam kai siga loina na physical distancing thamba siga mari leina na aina haijaning basi ibungona su hujikta su panbi kre hujik kumai mayam am la ka dori haribse akhoi gyan ta ba matam oire tawdabe yade lai gi tin gi diwali tawdabe yade ningon chako ba tawdabe yade adu oiraga su wa khandana akhoi mayam punjanaraga tinaraga nungai ba phongtok minaba natraga lai khoram minaba taraga su kitang ngak na hariba posing ji ngak na chatharaga di ngak thopa ngangwani adubu tawdaba ya ba pot yei thokpa ya ba luhong ba hai taro yei thokpa ya ba or ka ti matang khare yei thokpa na phai na mase dum india government na sa dum hana plan tawru da ba porodi plan ji yaraga di postpone tawna ba honno hai travel tawba taraga su yaring gi postpone tawna ba honno hai
तौदबा यादबदुदंग तौ हाइब गैदरिंग सी यारिंगै हंदसी हाइबनि अदुबु असai हारिबदुनि इलेक्शन तौदबा यादन तौवी अदुबु अखोइना उबददि सोशल डिस्टेंसिंग गापगी फिजिकल डिस्टेंसिंग गापगी ममीसु अदुम अकाइबा अदुम उई अदुना हौजिक्ति कुमै मसिंग हेंगलकनी क्रिसमस ला अनि लुहोंग खोंगदोंबै पंथासु योरनी मैम क्रिस्टियन सिंजु याम लुहोंगना मैतेगिसु अदुम ला अनि सी मरक्सिदैदा लाइना से मियामना अखोइना सेक्शनद्रगदि अखोइबु गाक्थोकपिननबा लो फनयाम सेमसु फनयाम फैसिलिटीज पिरसु गमोय हाइबसिमदि आइ हाइजनिंग होय चुमी डॉक्टर ने ताकपिरिसे हेलो हेलो ताकपिउ मिंग लेफम हाइबिउ आई तौजरैसे बिकेंद्रो अखाम ऑनलाइन देगिने सा ताकपिउ बिकेंद्रो अइना हंजनिंगबसे अखोइ डॉक्टर दे हौजिसे अखोइगी लेकाय लेकायदे आयामना कोविड-19 जे अखोइगी टेस्ट तौबदा अखोइगी पॉजिटिव ओइबगी आयामना जुम रिजल्ट से फंगजरेबको सा अदुदा हौजि अइना नानाउना अखोइना हौजि खंजनिएसे अखोइगी लेकाय लेकायदे हौजि पॉजिटिव ओइबसे नोमगे सुम हेंगलाबनिना अखोइगी लेकायगी अराउंडिंग दा टेस्ट तौबगी अखोइगी रिजल्ट से मसीजे अखोइना facilities je mokoi akoi private ayamana tawbasi akoi aniga changwa chathuk sathe mai longne bko government authorized na akoi mutam yeng tawbe ka test tawbasi akoi masigi facilities je amtang pv ragadi masi nungai ni na jo masing matang da doctor na kitang khanganing ba hoi fani testing gi matang chi ujiki election gi matang da doctor na supan bigi bado madugi mari lainana haibatai ngarang mak chief minister na press briefing ama to bibada hairibe election pangthokiba assembly constituency manga du the surveillance team tharaga yengshin gani mafam dugi sandokpra sigi matang da togani takpi aduga huji lekai da testing center gi masing hengat na thambagi matang si doctor na mot phongdok pi gani testing gi matang ji khoi lekai khuding maki thamdana adumaina tawbadi nate adubu government gi hojik thariba guidelines gi matungin nadi mi ama positive oiba taragadi mi ama test positive oi taragadi magi imung manung singdu hanadi quarantine tawrami hojik so dum quarantine si tawrangani na khali yumda dum tawbo oragasu home quarantine si tawbe adugi matungina darkar gi matungina test tawbani ado lekai paktakna na test tawribasi ngasai gi lekai du ra case ahum mari sujallaba adagi mari manga sujallaba adumaina test tawbudugi matungina haibadi test positive result positive oirakpadugi matungina akoiba du da magi imung manung da lekai du da loina na mi ama akoi isagi site gi su yam alert oina mitna singna leiba ma darkar lei lok khuba lai hau tawba kok jikpa sor honba nungai rakta ba sigum ba si yaw taragadi akoina inform tawgadamni government na piri bo helpline number symptom lairadi test tok pasina fa symptom lairagadi test tawgadabane symptom lairadi immediately akoigi helpline number government gi lairisi da piraga symptom du atopa oiramba yai atopa loki atopa oiramba yai adorgusu test tawthogadi covid nate haibatu covid chi ni haibisi khangdokpasi da ka laisi ai imu manung da ai asonba diabetes na ba ma yaramba yai moisung dure ai henjan nga to patar ka laidoi aduna yaringai thuna laina si nai natra na de habdu khandogadi section tharang da su hena eno tawbangam hoi yam nungai jere koina hojik thengari ba covid-19 lecture asi thengnabada koi khuding na packet kadaba sing koi gi thokdang sing gi matang da department of community medicine jenims ki professor amadi head oina lebiri ba dr longjam usarani lengbiruktana ofum kaya takpi khiba dr buthagat jeri thank you